Aing asagi khal kaitharak pasina mioi bayaw thawai panba jiba madi pambi singda layong khangda balena kaya sandor payai haina ICAR gi principal scientist na hairi amadi nona sam ki phazol district ta na laying bi khudong chaba leitabadagi lamdam madugi miyam na awaba khudong sadaba mamayok nari Kurumdari ISTV Paumi yang tabiri basing taram noksari hauzik mapung bapau sing sandon pizari Aing asagi khal kaitharak pasina mioi bayauna thawai panba jiba mari pambi singda layong khangda balena kaya sandor payai haina ICAR gi principal scientist Dr. I Megachandrana ISTV News ga akhanana unabada phongdorli Prithvi gi oina hololi ba aing asagi sang asina Manipur da susai theng piri handak sai gi oina su Manipur da haukiba nomanini asida sabigi sang yamne hengelari haiki je phauda khoigi imphal da saribat sabagi sang haitare temperature ji 2002 gi 26 april da kuntraga taret dasmik manga gi degree celsius na khwaidagi sabo oina leiko aduga 1979 da kuntra manga ga dasmik taru aduga 2014 da kuntra manga ga dasmik mapan sumaina khwaidagi sabo oina leiri aduga masi ayamba me gi thada oina lei aduga handaki 2017 da khwaidagi sabo ji phauji tang taret jun ji da kuntra humdoi ga dasmik nipan sumaina lei aduga masi sagal lakpasi akoi khara khadi hengalai hai tare Sabagi sang hengalak pasina thawai panba jiba kaya gi life cycle da kaitharak pambi singda tin tabagi sang wan khalakpana pothok hantharakli masida natana kang amadi isungdagi sandorok palena kaya na mioi bakhunai da chaitheng piri haiki temperature ji hengalak pasina koi gi maruina koi lau singubada tin kangi sangji hengalak ba hana leramdaba tin makhal lakwa adagi tin singji magi life cycle haitare marum nagina machawan ba duga marum ko ga sandorapasi thuzallakpa saba helagadi makoji hana khogi ing matam indam dagi matamda lainung da lotuna leigadawji thuna hujikti tholaga macha polakpa marum kolakpa sumai tawdana moina masing handorakpa aduna khogi haujaramba mai marong jingi thuna chathokpa aduna mai marong kaya khudam moina khogi yongchak haiba pambi ji hana khoi uwa chaw chawba layam sindu hujikti masa uwa pamjalaktre sagalakpagi khudom thiba hairagadi sigumba lau singubada adagi hujikti mayam khambire khogi laina makhal kaya kangna sandokpa tinna sandokpa virus disease sigumba mayam ju leiko sumaina sanga da ju khogi avian influenza khoi bird flu haiba adagi okay sigumba mayam ji jo khoi tin kang ji thujarna macha pothorpa ri mokhoina sandorpa dagi khogi laina ji makan makan kaya khoi lebak sida sandorpagi keningai ju lei Manipur ya pun bagi paksa bagi manungda sada marfutradi sing saruk ori sing mafam singda u yanthat padagi umangi saruk sing kokshilak pasina sahi amada nong subagi matamda saw
खरा हेक ताबगा इसिंग थुमजलक्तना अखोगी इम्फाल वैली दा इसिंग चावबा इचाव थोकबा सिगुम्बा सी याम तोए अदुगा मसी अदुम तुंगदसु दुम सुमाइना चथारगदी सोइदना थोलकनी ममांगना पालंबा कांग्रेस सरकारना नौना सेमखिबा फरजोल डिस्ट्रिक्ट अना लायंगबगी खुदोंग चाबा लैतबदगी लमदम अदुगी मियामना अवाब खुदोंग चादबा अमा मायोकनरी सुरक्षापुर ताना अना लायंग बसनरी हिरमसदा रिपोर्ट अमा Chief Minister N. Biren Lusingbal Langak na sing the Satlo have Kulau Amoga Luina Tonga District Headquarter Amadi Atai Siki Mapun Satuna Pekaska Laport of Sumamang say the Senkiva Farzal District the Langak Yang Chagui Amata Tadri. Health Minister L. Jenta Kumarna Lang Sanka Yang Sindina Sokol another Honorable Farzon District Headquarter the Labor Primary Health Subcenter the Mi Sangba Yadana Yofi Yeshalava Kontong Parman at the Namatam Chupada Tonglon Maramna, Miamna Susanpur District Hospital, the Ana Lang Kutong Chavalomeri. PACina Sayon you in a pick you among Amadi Miron be nipping the Lemnatica Tavi Kutong Chabapi, Bipam Toko the Supidri. Family Welfare Department of Pakapa Mission in the Danus, Kaino have a poem of the country. Kulla Sigit Ramtang Pimatena, IST the Fondrokoda. Kullasidagi kilometers Samaga Mok Bramangaram Lapnan Labor, so Sampur District Hospital, the lying was up to the passenger, DI Tatada, Hagat under the Lupalising among Sani Zangi. Kodaki over Anavana Maram, Odina Lanaigari, Wajera, but the Lupalising Terete and Nipan Powsan. Person PSA Sita Tava nursing the Sahigi or in a polio Pitapata. Lakpanatan Atay Matam, the Laktavana, Analayan, Kudimuk to Sampur Yawunatan Atay Pamilati Hari. Primary Subcenter Sida. We employ can isolate the bagi me an hour labor can the so we Churchanpur da 1 kilometer 200 kumachatane we show the doctor can also in the bagi Malay Mafam Amata Narroy the Simba Ana laying Sing Manipur lady. Manipurgi Yaitong Columbo Mayamadi Haxel as if quite Maru Silkamani has the loud. A single pigum as it later, Hajongi Miam being the Pielator, have the Langaki Wakulanta. Cameraman Nanagulana Potan Zeb and Newton Sanas of Mite Kajal. Tile Industrial Estate Labor Silver Dew Package Drinking Water Putokliba Loktak Industries Amadi Sangai Water Storage Tank Putokliba Manipur Plastic Industry Factory May Chakre. Kodose ngasi ayuk pung mapan minit yang kirum sa pamatam da thoki bani may adu karidagi horki bano haiba chapchaba khamangamdri fire service na may mutana bokona bada minit kuntrarom sangki may sak patu da lupa kaya gi pochei kaya yam na mang tak rabagi haiba du chapchaba khamangamdri May Saki Wadu Industry Minister T.S. Biswajit na laktuna May Saki Film Yangshinki Kongsat Aduda Industry Director Suloy Narki Minister na Pongdo Kibada Atubu Matamda Industry Simato Hawana na ba workshop Sangat Pagaloy na Sakar gi Maike digi Karito Baya Bagi Habadu Yangshingani Haina Thazaba Piram Lehari Amarom da May Sak Padu Kanan Mohana Bada Sawa Mating Pangkiba Manipur Fire Service Ako Bigi Miam Amadi Marilena Basing Bolota Industry gi Proprietor Git Chandra Thagat Pasu Pongoragli Break Amatang Lomination Saiji TMT bar से latest German technology season aduna state of art factory Guwahati na puthok chabani masigi bar से han basundokpa product oidana kolin zade taken de mapambil kali amadi amaga hazin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Delicious cookies from Likla Bakery. Comprehensive concept schools in April.
Heart operation listing tara mangagi mathakta pangthokraba world class heart transplant surgeon Dr. Ajay Kolna Sky Hospital Rims Road Imphal open heart surgery bypass surgery amasung makhal makhagi heart operation Sky Hospital da pangthokcharagani agam gidi OT amasung hospital charge free oigani loinana Dr. Ajay Kol gi heart surgical OPD gi kudong chaba leizagani akupa marol gi damal Sky Hospital gi reception da tanabi Quick zone gidi tatatis ko na isdi. Mamal sumapong kuning chamane yo sumangaroy pista sa labnina. Ado sumatakta superlink footing yo ofak na among pili sidi. Bas electric ram no sin bagum na yo tisin bayar. Dudi sanagi mo yang na sin bayar andre. Bhai Gurudas Group of Institutions Sangarur Punjab na students kudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayeng gi yumbiro puthokwa institute ni Daki matung makata pa pau pizari Patriotism in Contemporary Manipuri Literature having here masida symposium ama Patriotic Writers Forum Manipur na Sindhuna Manipur Press Club tapang thokre Ramadhuda Sahitya Academy Kolkata के Officer in Charge Gautam Pal Manipur Language Advisory Board Sahitya Academy New Delhi की Convener S Bihari Amadi Forum के President Raghul Sang Themna Singh Mioy Singh Saruyaki N Bihari na hausi की matam दा hawila liban ha Singh da maribak nungsibe की wakhalon jalhanna ba pandam da symposium masi pangthokpani haiki ngahurba naharul Singh they should not go straight ara melambi da chata da bagi damakta magi Cuma lebih sana bagi kita mereka mandi pun lamdam mereka mazat mengusi begini wakil orang se ingkar kita bawa kita tambilah masih wakil kan baca ujigi macam dayang na dakar lepas Morang Kendra Youth Progressive Front asi hena pakthok sakthok tuna anogo front asigi thopu da sing khan magaluna Kendra asigi sakko thorangi thabak pakat ana bawari kya lokre Morang film dekat leba organisation asigi office ta pangthok pa anogo thopu sing khan magi thoram da Morang Kendra de mirep oikiba social worker thongam santi yauna miyu kya na sab yaki thongam santi na hakibada na sing na sakko palam da ama ohen bada asoba thodang lei mikal da mai pak pa mihut khaktana khunai asigi seba tawgani haiba leite haki Autonomous District Council Chandel ki makhada leiba Unopar Primary School asi Junior High School da upgrade tawbaga lunena school asigi extension building asi District Chandel ki education namadi PS idigi executive member 3S willing shana sangakre thoramadu da District Chandel ki school inspector TK Mosul Fana phongo ki bada school asida leiri boza singna school sang nai nakaduna mahiru sing buning thine larik tambiduna tungi afabami amam oina na mohona biu haiki sinabiu Junior High School leiba khuding Oi biometric install tawragani headquarter manakta leiba lambi manakta leiba main road manakta leiba sing loina ako honorable union of Pitana chairman ga biometric se loina ko install bujang matam tawragani to haibadi uza sing se soina kana ba chhatra sing se mai tamudo phangan se ba private school da paisa tin da tharaga class 8 thau leiraga government na uza kun tra manga tharaga koina madu facility do Aikoi matugi kata betul benefit of pengembangan terpedi Unopar Junior High School will be hopeless. Hiding in ko. Ada hopeless friend apa? Ko. Aikoi ni amna kata betul benefit of Raja Singh pengembangan saya di situ. Raja Singh su SMDC ISTV network na sandok libat channel sing upgrade tawna customer sing na hana yang bap phalam channel sing Pangdaba yaurabadi sai sagi service providers singda contact to view haina network asna khanghalakli atena bre amatang amuka dalominas Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. India ki ahanba national awardee government of India na piba silver dew makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as in
distributor amadi akupa marol loktak industry industrial state takiel da contact tobiu. Vinasya Coaching Center, the best and only trusted coaching center in Imphal. Admission opens for 12 function course for class 6 to 10. Class starts on 22nd June 2017. Our toppers are first position Priyanka Morangthem, third position Sahaminas, fourth Rosaria Thonausum and Kushi Kumalambam, sixth position Michael Atom, 20th Katintabam Hine Devi and 24th Jasmine Hedizum. Hari limited seat. Hakchangi labor solatpadagi kuchu sinattaba hakchang choktarba tumba chaba yaraktaba khong hama nungairaktaba singidamatta amatta nairaba upaidi jolib syrup amasung jolib capsule gu changne sinabiyu. I call it God's grace when I secured the first position in SSLC exam 2017. My heartfelt gratitude goes to my family, my well-wishers and BYS, where I was blessed with outstanding faculty and the most academic atmosphere. I feel BYS is not only one of the trusted centers but also a dream come true for any student. Priyanka Moirangthem. Irudio Coaching Institute, Kasampa Tomlekai behind Baigo Hotel. Admission opens for 5 months CBSE Foundation course for class 11 science. Date of commencement 15th June. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampa Tomlekai behind Baigo Hotel. Contact number 8131025634. Amukana taramong sari makata pa paupi jari. Manipur gi ngamkhai kanna bagi damat thawaina pontha pi khrabat ho batara nipan gi yata phamo riba ke krupa ta pangtho ka doriba jun tara ga nipan gi thorum ga mari lenena Manipur club na lam tu sengba ga loina na pi ka na ba mesh nama UCM amasung amako gi mafam na khudol tamkhai nasi lam tu sengki badu da film ga mari lena ba miui ka saru yakhi Manipur club ke chairman TS Arun Kumar na ngasi lam tu sengli ba si athoba thobi singi mafam de ka kumna ba utpa amadi leba ke thabak thorum sungda saru yaba oina pangthok pani lebak miyam na su jun tara ka nipan da lakpi duna thorum se mai pak na pangthok mina se haki tribute pijari lebak miyam na support to biraga akoi gi lak leba junab rising day se na mapum phaba ajum ba numbi namu hen se ba apil do mani ke sati ki tamjari Pampamani hana mingthon ba Ranjit Ningthozana iba Urimika Maibum na direction piba film amanga sei nagamapal kangjabi lerak masinda yai pathoni pangthokre senior actor Lokendro Madi Ningthozam Zoy Bidyana maru ba mu singona saruyaki anuba makhalgi nungsin wonda yumpham oiba film asida Biju Araba amadi Maxinana singba singna maru ba saktam langani Ningthozam Zoy Bidyana Manipur de film puthoputha sel mangbi chanabi amala ba si artist amadi film ga mari lenaba singna section ba wat padigini asuguma thodoka si toshilak labadi Manipur de film puthopina na ba mioi lerak ta yai artist singna magi lamda mayak sengna tamsin ba changi haki ai bege ana kola ba kolon sapegi sito namba soro goduri mashe ko na kokti roi sana bane ba am hiba am jane le jati ne ko ise ai na hake bi section si serious we ga di he no bani se pithibhi la baat ma gade ne ba ai ko na nashi na ne film si ko na Bollywood ka baat ma madran Osla pada maru ba paw mo kana pijari ay nga sagi khal kai thrak pasna mi hoi yauna thoi pan ma jiba madi pambi da layong khang da balena kaya sador payai haina ICAR ki principal scientist na hairi amadi Namasam ki Phazol district ana layam gi khudong sa ba lai tabadi gi lamdam madum gi miyam na awa ba khudong sa da ba mamayok nari Ozu ki dia istibani pizba paw matang sidalo shinjare yang tabiri basam kana kurun kari